76 suba humdraga taruk suba Republic Day asida ahakna Manipur Pradesh Congress Committee gi mahut sinjaraga yaifa paujel pijari amasung ngasigi asugumba Republic Day celebration Manipur Pradesh Congress Committee na pangthok jaribasi Bharat ki democracy mapangan kankhalhanna bagidama amasung aikhoigi amata oibagi mapangal kankhalhanna bagidama maruoiba aikhoi ningsingba amasung aikhoi punumakna Bharat ki amata ngairaba Samvidhan asi aikhoi ni ikai khunna bagidama arigumba 76 suba Republic Day asida nanghauna na ningsingduna aikhoi amata oibagi Ganatantra mapangan kankhalan bahibasi mipum khutimaki thamoida lainanaba amasung aikhoi punomak in bahibasi tangai fadabani loinana Manipur gi parja miyam khudimak aikhoi nungsi chanana amata oibagi aikhoi gi unity is strength unity in diversity aikhoi amaga nungsinaduna aikhoi gi chatharakliba convention tradition mayam singasi aikhoi ngak na chatuna Manipur da shanti leinana bohona bahaibasi aikhoi gi leader khudingmaki adugulaba kathokpa amasung shakti mayam sing sinaduna Manipur da ngasi nongma kangdana awa ana thoiba nupi singi awaba angang singi awaba punamak aikhoi gi leader sing aikhoi gi worker sing aikhoi gi parja khudingmakna understanding poraktuna aikhoi nuksi chanana leinenabagi damakta aikhoi honabagi daita do aikhoi lominasi amadi asigumba Republic Day gi celebration asi aikhoi Congress party gi di the history of India is the history of our Congress party aikhoi gi the history of our Congress party is the history of our India haidana aikhoi party gi sakthokjaba amasung asigumlaba 76 suba Republic Day asida khoi nanghaulana aikhoi ningsingduna aikhoi gi laibak ase Maharashtra state ase adigumba mating leiba state amasung chakhutpa state ama oina honabada leadership gi thaudang to ningsingsi amasung ngasigi Republic Day celebration asida mayam punamakta shanti amasung chakhutpagi damakta yaipa paujel aroibada pijari Jai Hind Jai Manipur Jai Congress Party